Paksada impam uhiba mar uhiba pau khara update tawjare. Maithiragadaba kuki lamhenba singna midai mayaki lairik mai thakre. Senaba sing numit tarani gi manungda faduna logi sarak pigadabani natrabadi lenga gi mathakta akan bakhongjang changchilagani milal. Mayahumdagi kuki furupna konsinba singya pikba kanglop singgit lamhen tuhenba amasung makoi gi khulai paiba militant singna sahi lising ahum hian baki puari ka sagona ragliba. Manipur ge apun bagang phai ki saruk thogara ka makoi gi tongan ba separate administration gi machet ama laugani haiduna. Atamna namitai furupda onsin duna chatharakiba akan balanda makoina maithi ga dabagi phibam lakpadagi thigel da taina ba ngamdraga nasi kongda tainai haibagumna mitai mayekta khotharakle. Sadar Hills ki kogi furup amana manifu laigana sakang duna amadi gazette notification thoktuna haukiba kumja lisingani taruktagi state asigi mai dampham sangsingda tamhalakpadagi haujik masters degree ki thak yauna tamnarakliba midai mayekpo atamnana mayek asina iba larik phawwa mai dharakle hana lul asibo nipan suba schedule chanana akan bakhongjang changchen ghibada natana midai mayekpo laigakna sakang ba mayega mo henna bukhona bada sahi kya gi mamang tagi asobat thodang laurakliba midai irol iek loina sillon apun balup milal kanglai fakna kham thengna sawbaga loina na thodok asida chena bajeng namit tarani gi manungda faduna logi matung inna sarak bigadabani natrabadi milalna lenga gi mathakta akan bakhongjang changchilagani ana phongdoragli milal kanglai paki publicity secretary soibam arun mitai na thadorak pa cherolamada Manipur lekakna sakang duna kumja lisingani taruktagi mahiroisin na tamlakliba mitai mayekpo Sadar Hills ki area da tamdanaba mitai mayek ki larik fawwa mai dharakwa amari Manipuri subject amasung mitai na Puthokpa polam sing athingba thamle haini yamna usittaba mawngda social media da viral ohelakliba ase athuwa matamda handokadabani Thawong asina tumina leijaramba Bilalda kahawraglabadi Milanasu afang-afangba wairakpa yai hairi Zerolasna makatan hai nakwagi pendaba yaning daba kya lairabasu laingak da taina biu masidi natna Milana sahi kya sang huna zatuna wana fangjara kiba midai mayakda atamna na singraglabadi madugi mai afabakak oiroi haibasi khangjin gadabani Loina Manipur laingan athuba matamda haibadi ngasidagi numit tarani gi manungda laibagirang thoknadaba sinduna social media da thagaliba mioi singasi faduna logi oiba chapchapa charak pigadabani Nadrabadi Milanasu lainga ki mathakta akan bakhongjang changchilagani lamdam masda laiminari ba furuk kudim ngalasu masa-masa gi sanabi lighting laison inat mayek lol punamak ikai khumnabi gedabani thawdogasina marik bidagi majawi uheloidabani karigumba soba irang laklabadi matam chana loisil hawdabagi Manipur laigakna afafatagi mai pogadabani hari Serolasna phongdorakpada ngasa yukpung mapan rop tarakpada Mai Imphal Charoibung UFO gi Sanghen Department of Language Planning and Implementation amadi Milan ga kusam naduna mafam atu lalairiba lanjenarak pasing amadi UFO gi thawmi singda lemna numit tarani gi oiba mitai mayek tambi bagi thawrum amasu hawdokre hairi Nakalamada Arambai Dengolna Maira katkre ngasi numidang kodompok bi mayai lekai gi mafam amada Arambai Dengol gi thawmi sna Maira kat bagi thawrum ama pangthokre hairi Thaurmasi karigidama pangthokibano haiduna pause asin Arambai Dengol gi thawmi amada hangkibadadi Dengol asigi tongan ba unit sing khaidokduna magi area sing lapthokna bani masigi manungsana ngasi numidang Arambai Dengol unit kunthagani fan gi thawmi sina laibaki dapak afaba puraknana ba maira kaduna thawmi je khibani hana phongdorakli Minister yawa Public Convention da Village Volunteer Force mapangal kankhatnana ba warep laukre Koyum Maide Divan and Village Volunteer Sports Moidang Pukna Sinduna ngasi pangthokiba Minister Dr. Sapam Ranjana athoiba mitunglen oina sarugya kiba nongmagi oiba Public Convention da laukiba warep singi manungda midai khulsing ngakliba Village Volunteer Sports BVF sing hina mapangal kankhat hangadavani aiba warep laukre Moidang Pok Mading Laikai Community Hall da pangthokiba Public Convention asida Moidang Pok GB gi Pradhan Laisram Kanyatuan 1 number 3 ki member Khangimba Basanti 1 number 2 ki member Yangkhom Radha Laima BBF Moidang Pok advisor Thoksom Amom Sana Mathangsin Akhanaba Lengbirakpa amati Mayai Tangbal Lauke Ngasigi mifamna lauki ba warep singi manungda midai khul ngakliba village volunteer forcing hena mapangal kankhat hangadabani haiba yauna Kumbong Kamong Laibram Moidong
Moidangpok, Iringban sing bakol sing taliriba BVF sing ase amadoy na punsin aduna wakal tana laiminaba BVF sing ki pangthok taba yadraba thabak thauram sing pangthok na bagidama lenghak tagi lawbu yaba mating nizaba lengang nasukan hon abiduna mafam sing ase da ingtapa masung tangdu laitaba purak na bahon abiba yawki aduga hauzik lawruk pantha oirak pasda thokan ingta patawdok sing thorak tanaba lenga ki mekedagi security akan ba section thorong lakat ba Manipur ki interest da amato ina thabak tominaba sakwa thawrang ki thabak thoram punabak matam ngakna tominaba masung ngasi thengnari ba lana si tungi mirol ki damak tani hairaduna tungi mirol ki damak khalaga thengna gadabani haiba warep sing yawki Amarom da Chief Minister ki asan ba miyang amasung paring naina sangsilipa mayaka ba chinja ki mayok talip pagi thabak amasung Reserve Forest sing kanana basang silakliba thabak sing bosu thagat bapong toki. Athoy ba midung len oikiba Minister Dr. S. Ranjan Hai me ahom dagi aurakiba irang asi ahan bada aran bamongda kugi midai Christian Hindu ki barakta thok wani hani United Nations da fawa propaganda tawrami adobo. Asum basing adu namsin da thamba yarakta banina irang asi mapandagi sanglakpa miyosin Manipur amasung India thogaina da bahon rakiba lani haigre. Manipur ki faza kraba saktam kahen bai yaroi Manipur asi phazamandana mina misau sanglabra haina khalle ngasi aikhona thengdari ba asi tungi mirol ge damak amasung ima Manipur kanana bagi damak tani haiki Nagala maromda Sim Minister na travel sing gi damak ministry da se ikiba gi matangda kogi inbira wang kaya hangkre Sim Minister inbiri na chaliva tha asigi kulumdoida Travel Affairs Minister Arjun Munda da ai baserolama tha duna Manipur gi District Taraga Tarukta Ladiva Travel Singda Empowerment Pinanaba Amadi Makoigi Socio Economic Development Lambi Ama Yat Pinanaba Khan Hiva Adogi Matangda Manipurgi Kogi Travel Singi Makok Tongba Organization Amu Oriba Kogi Inpi Manipurna Travel Affairs Unit Minister Arjun Mundada Aiba Serol Thadro Hankaya Hangre Lupa Groro Home Room Ki Oigitaba Manipur Kadi and Biles Industries Board Ki Makata Paikat Kadaba Project Sing Ado Yangsin Binabahari Khadi and Biles Industries Board Gates Chairman Waingbam Dinesh Chandrana Thaki project sing ado Imphal East amasung Imphal West ki NGO singi damakdani recommend toriba NGO sing adu di Imphal West ki konthokjam awang lekai de leiba Ihul Foundation ki mobile dispensary project lupa lakh 36.65 Imphal West ki pisumthong Ningom Director leiba empowering of culture and rural development ki mobile dispensary lupa lakh 35.20 Imphal East ki Rural Community Development ki Center Livelihood Project lupa lakh 79.23 Imphal West ki Konjeng Lekai Deleva Sustainable Center for Development and Culture ki Mobile Dispensary Project lupa lakh 39.21 Angmaiban Islam Lekai ki Naharol Development Foundation ki Livelihood Project lupa lakh 83.44 amasung Center for Research on Culture and Empowerment Mobile Dispensary lupa lakh kuntra gamanga lising tara kanifani hairi Kogi NP Manipur ki Information and Publicity Secretary Zanghaulun ahokim na phongto kibada paikilipa plan amasung policy amadi lakot kadoriba thabak thorom singado maitena lusingba Manipur gi lenganga manaba miyang amadi justice haibadu lainana balakot panate Luina na mising makai naidna paikat basunate Chief Minister na hantak ta kiba recommendation Later adu travel sing jai fa thorang gi hairi maduda sabjaba project sing adugi akupa warol sing su pallibani Ministry da thari ba NGO sing adu kuki jo community gi yawde NGO taruk recommend tawgi manungda sing the best tawwa NGO amakhakta magyawri hariba project taruk adugi apun ba senpam luwa 3089389 oiri madu Imphal East amasung Imphal West ki NGO sing the best tawbani Maidai NGO sing aduna travel sing ki jai fa thorang paikhalibra haibadu wangama wari hauzik tholiba kanglu ki irang asina maram oraga paikaliba thausiladu miyamda karim kathaina bane Manipur ki travel sina khundaba district sing ki manung anjinda leiba mafam singda NGO sing aduna travel sing damak kayamna thabak tawrakari habe ki damak recommend tawribano madu lengang na miss use tawna ba thausil ni haike midai na rusingbo oiba state sida majority midai gi yangdona thabak kaya tawri adubo kogi jo community ki nathaiduna thamli Manipur lekan apung na majority midai gi oiba lehelle atuga kugi jo community amasung Manipur gi tribal singbodi usinadri Luina na constitutional value amadi justice phangandri madugi manung de human rights amasung social justice haibasisu yauri bane haujik tholi birang asida khang bangam loidaba
अवाब मायोक्नरिबा असि येंगलगा ह्यूमैनिटेरियन असिस्टेंस पीगदबनि हाइरे मियोय अमा नोंगमैना कापलमले ओसी रियाज की जुमदा कापसिलमले साखंगदबा मियोय खराना ngasi numitang pung nipan makharam tabada chanam sanrokdagi takelambam lokon kova miyoy ama oithangba makhongda nongmai maru ama kapsilamle mai imphal radio station manakda miyoy adu sagangdaba sina asogapan nanghalam khibani nakalam maromda imphal is disiki jarvok tolhel da leiba jarvok police station ki office in charge oc md riyas khan ki yumda sagangdaba sina ngasi namijung bapung taragani thorom tabada nongmai round ahumlom kapsilamle thaudogaduda asogapan di yaudre haire Kamelo ki lanpamda sokiba laimehum prem sarma laikidre Union Minister Singh namit khudingi laklamba do hu kamsinba laklam libra Mehum dagi horkiba kangdu pirang asigi manung kogila lawpusina kamelongda kamelok te satharkiba landa da sokiba khunrakpam awang laikai dagi laimehum prem ngasi ayuk angan bada ras medicity da laikhanaba ngamdana laikidre haire Fresna fangpa baun hai jun taraga humdoi amasung taraga mari gi lonaba ahingda Imphal East amasung Kangpokpi district anigi tainabada leiba Khamelokda khulunghakliba Maite village volunteers sing tumlingaida khulai matik chana paiba koki lalhopasina satharakiba landa hadu the village volunteer mapan sibaga siraga tarana sogaban nangki asogaban nangkrapasing adugi manungda pibam thina sokiba khunrakpam awang leikai dagi lai mayum prem Rajmedi city da leikan arakibane magi koki sarukta nangmai maruna fanbadagi hostel asigi ICU da matam sangna laihingduna lakibane Magnumit khani ki mamangda ICU dagi water hongdoraklaga matung namit nongmanini ki mamangda amukhana ICU da hongjinduna layeng chatharakibani nakalamaromda state asida irang thoktangi mamangda namit khudingi laklamba union minister Singh hauzik kari tawbagi laktribano bakhoina matamatu da laklamlibadu aikhoi masel ki marakta hu kamsinba laklamlibra haina congress MLA thoksom location phongdokre Maidai khul ngakpa prem na laiki dabada khunrakpam ACG MLA location awapa phongdok pagaloina ngasi mangna thoklebe irang asida sandin government amasung state government honari haraga leiba asida pendabo phum kya phongdoki location hai ngasi laiki deva laimem prem manipogi apan bagi saktam kai bi yaroi haidun ima leibak manipogi damakta lanthengna bada laiki dabani manipo kai bi yaroi habasi prem na dikhange aduga government asina dikhangde manipur kanglup amadagi nate lamdam asida leiminariba forok khudimagi oigadabani haiba asigi damakta thengna ki balanpamda prem thawai thakibani mana makhata na hai tha taruk phajilak labairang asi haujiksu loibinadre miam na haujik tokngani haragasu November thada kokisina akan mamongda landarakani hariba asida government asina tumida laithok puchumloi maragasida lindoing ambi hemanjit mihat November home pabagi manungda asi bhaksang panganrabadi khongjang jangsinana pawarip laukre ngasi phawa fangdana leiriba bhairoi hemanjit amasung linthoi ngambi anigi asi bhaksang sing November home pabagi manungda fanganrabadi miamgi khongjang jangsilagani November manga da miamgi mifam pangthoklaga karamba mongda khongjang jangsin gani abadu khanana pa haina warip laukre ngasi phawa bhairoi anigi asi bhaksang sing fangdana leiriba asiga mari lainana ngasi haina vuk community holda miamgi mifam amba pangthoki Mifam maduna tongan bakul nifurom dagi miyoi chamanga hian bana saruyaki Lekhiraba mahiroi ani asiki apokpa mapa ani miyada siga marit enana semkiba JSC yauroga social activist ningthauja lanchana moderated oidana miyamgi mifam adu pangthoki miyamna magi apamba sing pangdongnaki mifam maduna social activist ningthauja lanchana hai ngasi fawba mahiroi ani asiba changsing phangdana leiriba si taraina lafum thokte miyada siga marit enana aslar maini haiba mi fawba phakiba leikrabani Aduba ngasi pawba asi bhaksang sing phangdana leiriba si karigino haibase hangningai oi maramaduna miyamna taksinragadi yaroi ngasi gi mifam aduda November hom phapagi manungda phangdana leiriba asi bhaksang lenga naibung manungda sinagadabani maduna dragade miyamgi khongjang changsin ba masung November manga da miyamgi karamba khongjang changsin gadagi haibagi matang da khananabagi damak miyamgi mifam pangtok paina waremnaki Mandri Pukri da ID hub sanana belam lauksin ba yaroi Manipur government Mantri Pukhrida ID Vak sanana bagidamak kumja lising ani tarit lammegar kontraga tarit laukiba mapamasi hauzik fawa ID Vak oina office makak savanatana chada 90% di hariba wafam asi mafam asi sinafang ngamdana lairi kumja lising ani tarit government ekar kontraga tarit laukibada laifam laitabadagi awa mayung nakiba family kayana lairiba yet Mantri Pukri nan singmayrong 6 kontha hallupa madi ten maitei karang hariba beles mari asidagi handaga amuk ID habki damak lammaker
चामा लौगनी हाइबा गवर्नमेंट की प्लान असी प्रजा अखोइना सुंग्या याबा ngamloi haina फ्रेंच कॉलोनी वेलफेयर एसोसिएशन मंत्री पुखरी इम्फाल ईस्ट चेरोल मदा फोंदोरकले गवर्नमेंट पावर फारे हाइदुना मरम चादना पब्लिक की सेंटिमेंट सोप याबा थबग मता हाउसिक तौबिगनो प्रजा की सेंटिमेंट सोखन भाइबसी लमदम मसिद डेवलपमेंट लहनन बगी महुता इरांग हेन थोकन नब मरम ओइरकनी हारिबा लम एगर सामसद लेरिबा युमथोंग खुदिंगदा गवर्नमेंट असिना सोशल इंपैक्ट असेसमेंट की ऑफिशियल सिंग थारकदुना थादरुक चंग लमसी गवर्नमेंट लौबदा करी असोक लेबगे युम क्या लई मियोय क्यादा असोक ओइगनी हाइना फिल साबे अमा थादरुक चंग चथबा लोइदुना फाइनल रिपोर्ट अमा गवर्नमेंट दसु लेग्रे अखोई क्लब दसु लेरे हारिबा गवर्नमेंट की सर्वे असिदा चादा 91% यनबा युम मपु लैंड ओनर सिना गवर्नमेंट लम लौबदा जानिंग देमदे मसिदा महिरोय जाउना अहल सिंग अमदी नोंमगी चरा तांजरी बमयोय लिसिंग अहम हेनबगी लेफम लेदबगी अवाबा मायोगनगनी हाइबसु पल्लिबने हारिबा मफम सिंग असिदा खुद खुंदारिबा लम मपु सिंग असे मैदै मिदै पंगल नागा अमदी इंडिया के सिटीजन अतोप स्टेट के सुयावरे यामना नुंगाइतबा सेंटिमेंट सोकपा याबा अमना हारिबा लम असे कुमजा लिसिंग अनि तरागा हमदोइदा आरबीआई अमदी अतोप ऑफिस क्या छाननबा लौसिनगनी हाइना मतम अदुगी कांग्रेस गवर्नमेंट नमफुदा डिमार्केशन तौबदा तौननबा होनरकपदा प्रजा मयामगा मुक्नबदा खुद धोनरकपदा मियोय यांखैगा तरुक हेना लोकअप यावकी मियोय निफु हेनबना हॉस्टल यावकीबने कोन यानबा अमा पुरक्तना मियोय सिंग अदु थातुरकी अमदी मतम अदुगी चीफ मिनिस्टर ओक्रम इबोबिना प्रजा की सेंटिमेंट खंगबिदुना लिलोंगी अलिया मद्रसादा मंत्री पुखरी की लम लौररोय हाइना लाउथोलंगीबने मथंग अब कुमजा लिसिंग अनि तरागा निपान बीजेपी गवर्नमेंट मंत्री पुखरी की हारिबा मफम असिदा एमएलए सिंह की क्वार्टर पुलिस हाउसिंग कॉर्पोरेशन जाउना तोंगन तोंगनबा ऑफिस गया सागनी आना नोटिस अमुक थोलखी मतमदुदसु खोइसाउनरबा प्रजा अमदी अमुको याउना सीएसओ मयामना मणिपुरदा जनरल स्ट्राइक गौतुना इरांग हौबा हौरकपदा चीफ मिनिस्टर एन बिरेन प्रजा की सेंटिमेंट खंगबिदुना फामिना नरबा बाटोन तौरकपदगी अमुको अंजुमान जामियात उल उलेमा आमसो UMMWDO अमदी मंत्री पुखरी की अपुनबा क्लब तरुक की अपेक्स बॉडी याउना चीफ मिनिस्टर का फामिनदुना MOU अमा साइन तौनके चीफ मिनिस्टर का यानकीबा वफम खरादी लमसी करिगुंबा लौरकपा तारबसो युम सादुन लेरिबा मफम सिंग मस्जिद कब्रस्तान मदरसा मियाम की पुखरी अमदी पब्लिक ग्राउंड चिंगबा अमता सोगलोय ahangba wafam yenglaga lawba tarabasu lawnanaba khannage haina thajaba pirakpaga loinana field matamadu chief secretary Suresh Babu amadi DC dharaktuna praja miyamga survey tawminakibane aduba laibak thibadi kumjali singani kungani thoigi election manungda BJP na government hep senglapa matungda hariba mafa asimakta da IT hep sananabagi damak lammaker sama lawgani ana notice amuk tholakibasine matang asida yamna nungaitrebadi pangal singna khara namna tapa mafam asida selected oina development gi mingda sahi taraga taruk hena project ama natragana amagi maming da lam lawdaba yade ana kumja lisingani tarietagi ngasi fofa praja singda awawa harassment tension piduna lakpasi karamba government gi policy no hain hangladuna yum sadaba lam oiva oina hangba leiriba mayam asida project adu tawbada kya mukai bagi haibasne migi jung kai loan kya lawdana punsida amuktang aroibo oina sajariba yumba thugairaga tanthokani haiba government की फिरे बसे हंदोक फियो हौजे की प्रजा सिंगदा अवाबा थमोइ चोखन बियाबा थबक अमता पाइखत बिगनो मदुना लमदम असदा शांति कारकनद इरांग हेंगतनद मरम चाउना ओहेनगनी आइबसे काउदब फै हना फ्रेंच कॉलोनी वेलफेयर एसोसिएशन नमखा तारगले नकल मरोमदना सीएम लाकदब लंबीदा ममाइ ममित खुमदना खोंजंग जंगछनख्रे इरांगदा पुंजी करख्रबा सिंगना येलो मिसिंग मिकअप थोगले चीफ मिनिस्टर मणिपुर थुकाइननब संगथनलिबा लांजंग की मयुक्ता थेंगनबदा लेबाकिदमक पुंसी कटख्रबसिंग अदुना बुलमगदौरबा येलो मिसिंग मिकअप थोगले लेंगागसन स्टेटस इंगदा तपथबा मसों मियाम महौसा की पुंसीदा हंजनहनब होनना मणिपुर अवाबा तानफमदा लेरबसु लेबाकी सखु थौरांगदी लेपा याबा नति हाना चीफ मिनिस्टर नोंथोंबा बिरेन फोंदोखरे चीफ मिनिस्टर ना लाकदबा लंबी की कक्सिंग लमखाई एरिया द मोरेदगी लांजेन अदुना लेरिबा मियोइसिंग अमदी मफम अदवाइगी नासिना ममाइ ममित खुमजिनतुना खोंजंग सांगसिनतुना मखोइ मखोइना थेंगरिबा अवाबा नुंगाइतबसिंग अदु सीएम दा खंगनख्रे कक्सिंग डिस्ट्रिक्ट की करेक्टर पांगथोखिबा चौराकना लुपा क्रो तारागा मरी रोंगी प्रोजेक्ट सिंग ओरे फुयुंग तंबगी थौरमदा चीफ गेस्ट की वरोल पीरदुना चीफ मिनिस्टर ना स्टेट असिदा थोकलिबा मुंगनवा सिगी हौरकफमगी मतंगदा मियामदा फोंदोकपगा लोइना मसी प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह अमसुंग अतै सेंट्रल लीडर्स इन मफम असिगी लमदम असिगी येलो मिसिंग कननबा अखनबा थौरांग कया पाइखतुना लेरे हाइकी मसिगी मतकता सेंटर ना जाखो थौरांगी दबकसिंग पाइखले
Central amasung state lengan miyam gidamak jaifa thorang scheme kaya paikat bagaloinana central leaders na miyam gidamak khalli mangnahai mai imphal dagi kaksing lamkhai fabagi lambi semba sahi asigi loisilakpada hawragani masigidamak central government lupa ko samri marfu kaithokpada ayaba viragle ingna singna leijaba manipur bo thugaina ba sahi tara kungi mamangdagi sangchilakli balanjang asibu thengnada yade lana sina awaba nangliba kaya asi puari de lehuragadabane makoina awaba thengnaba makoina ponsi katkhiba atuna ulamgadorba yalomi simba mikap thogalabane aikoi kayam sathibna phibam sokna leramlabagi habase wari tabada miyam thamoi sokani senabina ba leitaba ngakfina ba leitaba system amagi makada sahi kaya lisang sitna lakrabani mase mibo hunba chaibanate ifa ipu kayana khangdak pairaga arambai khakta pairaga ta khaktang pairaga ngaklaga lakba imalebakni nongbokda kabo tampak nongsubda asam ki barak tampak awangda tivomai tana aikoina parambagi wari mizo lusaina manipurda landarakpada ningthau sosarna lusaisin tanthokibagi wari leiribani sahi daret khundakvada nupa kaya makutta yairi lenglaga puba nupi kya bo ikai khumnaba manganbiba angang mayam morok tharaga harkivada madu kanana buhonabada ningthau narsing ganbal sing amasong hirasandrana singba thoraktuna galakhiba leibakni politician haibasi lambi thong semba loiraga miyam awa ana tabasing adu kan bakak nate aikoi ki tungi mirol sing karamna ngaklaga gani thamlamgani aibado asengba politician ne manipurda indiana punsilaba matung dadi matam madugi politician singna manipurbo karamba phibamda thamlambi haibasi khanbada warugdaba ngamde kilometer sahum marfudrani fan sangpa manipur amasung Myanmar ngamkai sambal khadana thamlambi sambal khadabata natana kilometer taraga daruk free movement regime haiduna atheng bai chawtuna changthok changsin tawba yahalame isana jabo sijagadaba MLR NLR ek semlame ngasi ki tharmadu da karaktagi wabagai tera uraki lambi semba wabagai tera uraktagi turel mayai fawagi lambi semba masung kairakta national gas ki football ground semnadabagi urep yung tamki nakalamaromdana kuki militant sing nang hek leitana nomai kapsin dona ka hawrakpadagi thana fokbi santi khongwal amasung sabungko khunogi khunja sing mai hauna saure ngarang numidang pung tararom taramdai fawada kuki militant sing na Imphal district ki lamlai assembly constituency ki manung chaliba yaigang pokpi ki akoibada khundariba thamna pokbi santi khongwal amasung sabungko khunogi midai khulsing tamna ngahek leitana nomai kapsin dona ka hawrakpagi thongbo khulsing asigi misam khunja singna mai hauna sauratuna santan forcing na kuki militant sing laksin bangam drabadi laibiranu saphiro ana phongdong naragle ngarang phawada mitai khulsing asida thokiba thodok singi matangda thamna pokpidagi bitam kova khunja mana hai ing tapa hanjelle hana tan tatana leigak na phongdok labaso lamlai yesi ki manung chana leiriba maki khul asida di kuki militant singna nongmai kapse laktuna aki akhang thogan bagi thodok leptana jathare miyam bongak nanaba lakriba santan security person singsu karisu tawdana kuki militant singna nomai kap lakpada yengtuna leire yaigang pokpi BS ki maike degisu tatana thokli pathaudok sing asigi matangda thawa sadabagum nongpata fawa hangladre mafam asida IRV amade commando na chingba sing thambi duna biambo mi paibadagi kokhan biu haina lenga ki puning sing silagli police na fa ki ba barmes nupi ge hiram amada mari leina de EEMA ISRN legal aid khagdamak pi khibani bablo Thasi kulumdoida Imphal West Police na Imphal City manungda mari leinaba se sangyawrom de aidona fakiba Barmes origin Miakya Mon Ariba Nofiasi Environment and Economic Management Association ga hiram amada mari leina de haina sengdoragle NGO sena chalaiba hawam marak irom laikai da leva shelter homda mahakpo pusilakiba human rights defender Bablu Loitongбам gi kuthangda sahi asigi me tarukta Imphal Airport da sinagraba miyoini harba miyo isna tawramba afafata ki thabak kudimba seller home asiga hiram amada mari laina de an environment and economic management association ki secretary S Radha Piari na phongdo sengdoragli hiram asiga mari laina seller home asda pami singa unawa amada Radha Piari na hai miya kai mon haribena PSC sahi asagi February thada human rights defender Bablu Loitongбам na harakpagi matungina MU da Burmese language takpi tambinanaba leiba Toy haribi Burmese oza asina thilak lambani mag hek lakpa matamda Burmese origin oragaso Norway ki citizen oire haram ki adobo magna lakpa matamda English Hindi amadi maitai lon singthina khangdaba paw phawna bada awa poike masigi matakta magna home asida leiba home ki sana kanglon ngaktaba mati ngak leitana home asigi
होम असिदगी थोकलगा मियोय क्या का पंक्चर चटपा तौरपा लोइनना चुरचानपुरदगी लाकपा कुकी की मियोयसिंग चुरचानपुरदगी लाकपा कुकी की मियोयसिंगसु जेलदा मी उनगनी हाइदुना गाड़ी तोंगदुना चटखलकपा तौरपा कया यावरपदगी मागी मैकेदगी बबलूदा मियोय असि होम असिदगी लौथोकनबा कयारक हाइके अदुबा बबलूना महाकी केस की चेसांग खरा वादी हाइदुना मतम थारगा मतम खरागा थंबियु हाइदुना लाउथोकतना लैके सही असिगी मे अहोमदगी हौरिबा कुकी अमदी मैतैगी इरांग असि लाकपदगी मिये क्या मोन हाइरिबा नुपी असे लैगाई मियांगी प्रेशर लाकपदगी बबलूदा लौथोकनबा हाइके मदुगी मतुंगदा बबलूना हारकपगी मतुंगिना मोन हाइरिबा नुपी असे मयुमदा हनखिनबनी हाइदुना मे तरुकदा महाक मसाना एयरपोर्ट फावबा थिलमखि नबिदादुदगी हारिबा नुपी असिगी मदांगदा मवा मपाव अमत ताद्रबा मतुंग ngarang मैतै लिफुनगी लालोई सिंगना होम असिदा लाखलगा हारिबा नुपी असे इम्फाल बाजार मनुंगदा लेरंबदगी पुलिसना फारे हंदकी हिरांग असिगी प्लान तौबदा नुपी असिसु यामना चावना चेनै हाइना हाइरंबा असे अंगकपा फावे करिगुंबा नुपी असिना असिंगबा प्लान तौबा असि चेनरंबा तारबसु होम असिगदि मरी अमता लैनदे नुपी असिगी असेंगबा मरी मखोंगदि बबलू मसाना खंगफम थोगे लोइना हिरांग असिदा नुपी असी चेनरंबा तारगसु होम असिदा लाना उबिगनु हाइना मैदै लिफुन अमदि लेबाग मियामदा अपील तौजरी हाइके मरगसना इम्फाल वेस्ट डिस्ट्रिक्ट की सिटी पुलिस ना थेंगनबदगी हौजिक साजुवागी फॉरेनर डिटेंशन सेल्टर थमलेबी नुपी असी ममांगथकदा टेक्नोफोल्डगी फॉरेनर एकी मखादा फारुरबा नुपी नि हाइना इम्फाल वेस्ट की एसपी ना फोंदोरकली अदुमैनबक नुपी असी म्यांमार की सिनिस्टेस पेस तौबा लालाउलुप अमगी केदरनी हाइना नुंथिल फोंगबा पाउसे अमन डिक्लेम तौरकले नकल मरोमदा खैरंबल कैथेलदगी पुलिसना लकोलगा फॉरेनर डिटेंशन सेल्टर थमली हारिबा नुपी असी ह्यूमन राइट्स एरर ममांगथकता लीगल एल खक्तमक पीखिबने मागाहाना पाव फोंगनबा नत्रगना महाकी मरमदा अकुपा खंगदे अन ह्यूमन राइट एलआर के एग्जीक्यूटिव डायरेक्टर बबलू लोइतोंगबमना फोंगदोरकले बबलूना थदोरपा चेरोला मनहाई नॉर्वे की पासपोर्ट पारगा लाकपी मिये क्या मोनगे वफम असे मणिपुर यूनिवर्सिटी की सेल्टर होम म्यांमार स्टडीज के ओजा अमना महाकी एनजीओ दा लाकलगा वकलकपदगी मतेंग पांखिबने मतमदुदा नुपी असे इम्फाल सेंट्रल जेल की डिटेंशन सेल्टर दा अदुमक लेरमलबनी केस असिसु वुमेन इन डिस्ट्रेस केस दा मरी लेनबा सेक्शन सिंह की मखादा पाइखिबनी मसिगदमक न्यू दिल्ली दा नॉर्वे की एम्बेसी के पाव फाउनरगा महाकी अनोब पासपोर्ट अमसु सानखिबा लैखरबने माक बेल दा थादोकलबा मतुंग मणिपुर लाइफम लेतबा अमदी हाना की वीजा फंगद्रिबा मरमना एनजीओ अमना चलाइबा नुपी सिंग लाइफम अमदा कोर्ट की ट्रायल लोइद्रि फावबगी ओइना थमखिबनी अदुबो मणिपुर दे खंगखंगदना कंगलुप की इरांग थोरकपदगी नुपी अदुबो थंबा नुवाइत्रे हाने एनजीओ अदुना खंगलकपदगी महाके टिकेट एसआरएन कखिबनी मसिगी मतुंगदा महाकसी कोर्ट मखातबा ट्रायल की दमक कखटकी आबगी पाव फंके नुपी असिगा जेल थेंगनखिबा असिगी मफांगदा एसआरए गा पाव फाउनबा नत्रगना थेंगनखिबा अमता लैत्रि ह्यूमन राइट के ऑब्जर्वर अमुवैना मियोइबगी हक कन्ननबा तौफम थोकपा थबक खरा तौखिबनी हाइरे पोट हुरालंबा कुकी अमा कमांडो ना फारे बॉर्डर टाउन मोरे की मैतै सिंह की लैदरबा जुमसिंगदगी कुकी अमदे युमथंगनरिबा म्यांमारदगी नारोलदा चांगसिलकपा मियोइसिना पोचै सिंह हुरानबगी थौदोक लेपतना चथरे ngasi pochai hurananaba honaramba miyoi ma security force ki kangbuna fare haire faraba miyoi du more 1/7 sabangfai bales dagi pagaulen khongsai sahi kunra ga homdoi apokpa laikhidraba mangthang khangsai kawe thaudoga sigi matang da bore da leiba special commando manga sopo ARV amade more police ki kangbuna mahausa gom more gi akoibagi mafam singda koina satuna ngaksen bagi thabak sadhabada miyoi du phagat pagam khibane faraba miyoi adudagi water pass patulu amasu phangba ngamki मियो अदुदा उफांग पाउंग सथबदा वाटर पंप तुलुवदो माइते सिंगी मी लेनद्रबा युमदगी हुरानदुना पुरकपनी हाइबा खंगबंगम के फारबा मियो अदुदगी वाटर पंप तुलु अमसु फंगबंगम के मियो अदुदा उफांग पाउंग सथबदा वाटर पंप तुलुवदो माइते सिंगी मरी लेनद्रबा युमदगी हुरानदुना पुरकपनी हाइबा खंगबंगम के तुंगदा मियो अदु पोलमदुगा लोइना मोरे पुलिसता खुसिनाखरे हाइरे नकलबरम दंगसी मोरे वार्ड नंबर 7 ईस्टर्न सीनियर फुटबॉल ग्राउंड सिक्योरिटी फोर्स की कंगबुना से चेंगबा की थबक चथखरे चथखिबा से चेंगबा अदुदा टेक्नोफुल पुलिस स्पेशल कमांडो मंगासोबो ARV अमदि PSF की पर्सन सिंगसु सारुगाखे अरोइबदा कंटेंट सिंग असि की मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनम पथागा सरी चैनल असिना तोमदा कानाबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइना लाइक एंड शेयर तौबसु काबिगनु पुनमपो अमखाना थागा सरी